ngarang tha pha khramnina ngasi di bhara lokhot pa yare kaino ai gi bhara da leriba uchik myam si marol ama tha phara bu pasa pining deba ini tampa khatak ni tha khuding gi changnai piri je ini tampa ꯑꯣ ꯎꯃꯥꯏꯕꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯚꯔꯥ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯎꯃꯥꯏꯕꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯚꯔꯥꯁꯦ ꯄꯤꯒꯦꯅ ꯉꯥꯏ ꯂꯩꯔꯤꯅꯤ yam nuajeri tampa bhara changnai piri che ini tampa khatak ni atai di yadre he ꯑꯩꯗꯤꯅꯦ ꯚꯔꯥ ꯇꯣꯟꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯊꯥ ꯍꯦꯛ ꯐꯥꯕꯒꯅꯦ ꯁꯠ ꯁꯠ ꯄꯤꯊꯣꯛꯈꯤꯕ ꯎꯆꯦꯛ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯨꯡꯄꯤ ꯄꯤꯗꯕꯒ ꯌꯥꯎꯋꯦ ꯍꯥꯏꯔꯤꯅꯦ adune jini tampa makhagi kangudi thahum bhara pidabu yauribani ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥ 3 ꯁꯨꯔꯕꯥꯎ ꯚꯔꯥ ꯄꯤꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦ ꯀꯩꯅꯣ ꯃꯥꯗꯤ hende henjela diba tanthukadobane ado hujiksu bhara thau chatuse pirakada pirodra khangdi tawisi ꯍꯣꯏ ꯄꯤꯔꯛꯄꯔ ꯌꯦꯡꯉꯨꯔꯣ ꯄꯤꯔꯛꯇ꯭ꯔꯒꯅꯅꯦ ꯍꯦꯛ ꯇꯥꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ adudi ni tampa ai bhara amda thorukige oh itaw tenawa mapanda thokpiro itaw tenawa makonda le khanga labane aise o amda thokpiro oi tare tholage aish tha phara bari ne tawrise bhara loba lakko ra gareba aidi kadai paisa pi tore itaw uda kuire da kari ne itaw koi thorak pabo udabadi masana kuiba tabani thamda bhara lawon mi khatang ni aina laibuse oh itaw asi se bhara piba nami tabra waro ya te koi taw asi se ai shel kita kudung chadre anduna ngasi ne peroi ge itaw tenawa nangna shel kitang na tai chadre na bhara pidri se thahum sure ko hadak thaga pidradi ai uche to pa yeng bahorani itaw le ma kon se ai to pa toina salage itaw uche to pa thidre su ya ne ai bhara do yam thuna bi ge taw itaw tenawa ai di khangde ko ai bu phatte ha ga nu ko itaw mai mina hai de chumbe ne thawum sure ai na bhara pidri se hadak tha se ga pidraga di ma na tai ta thokane hai to soi de be ta thorok to male anate ai se thokba ya ma kar kai thabak lai ge to amuk ta yem ge nadramati ai kale tha se da ne laina ma makot ga am ta lai ta tare kasi de Kwak Maimu lerem de na nahangai di masi waterfall mamangda Kwak Maimu che hek lerem mane karum kan lak tu jana mama lại akhoi umang sige hero lại tau tenawa kuye da udaba tau di mafon sida kadromi ba ai che tao Kwak Maimu lak tu ngaram mane ai na lai ma bhara gi makon no shel hun na mo yang kui ne adu gi tao na shel thok pa ya ba thamok ga lai na ti khita tong ge na ha ge lai ne as itaw ai gi thabakti isa loi tokjai ne ado kasu khalunu da karigumba sel thokadaba thabak le dine ai tau tenawa da soim phorokke yam no nga jare tao Kwak Maimu adu ni ai thama mok thi ba chalu ki ke ona mok ori chana se hoi tau chalo ini ta bhaler mi se yam phar bane ai se ini ta bhanga warim ta saning dara dukan si da lai ne ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯅꯦ ine ta bhagi dukan si da ne ai na suma ya ba thamak ka lai di kita yaujage na hagi taw bane hana matang se ai sen kita na tai cha da ba ꯑꯩ ꯁꯤꯗꯗꯤ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯣꯏ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯈꯔꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨ ꯅꯠꯇꯅ ꯊꯕꯛ ꯑꯇꯩꯗꯤ ꯂꯩꯇꯦꯕꯣ ya ka su kai di sel mu phang ne haradi pochai or su hodok jage ꯐꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯒꯤ ꯅꯥꯀꯟꯗꯅꯦ ꯐꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤꯅꯦ ꯒꯖꯔ ꯈꯔ ꯍꯣꯟꯒꯗꯕ ꯂꯩꯕꯅꯤ ꯑꯩꯅꯅꯦ ꯆꯥꯛꯆꯥ ꯆꯠꯂꯤꯉꯩꯗ ꯅꯪ ꯈꯔ ꯍꯣꯜꯂꯝꯃꯨ hoi ne ta pa ai ga sin me ta loina gam na hona jage ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯒꯖꯔꯁꯤꯡꯗꯣ ꯍꯣꯟꯕ ꯂꯣꯏꯔꯝꯃꯨꯀꯣ hoi ai hoji ma pham na chalaga ne gajar sing to hola age
ꯂꯣꯏꯔꯦꯍꯦ ꯒꯥꯖꯔ ꯈꯨꯌꯥꯝꯁꯤꯗꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯆꯪꯒꯅꯤ ꯇꯜꯂꯤꯕ ꯑꯩ ꯈꯨꯇꯟꯁꯤꯒ ꯑꯗꯨꯕꯨ ꯌꯥꯔꯣꯏ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯔꯣꯏ ꯍꯣꯠꯕ ꯍꯧꯔꯒꯦ ꯀꯥꯟꯅꯗꯦ ꯒꯥꯖꯔ ꯃꯌꯥꯝꯁꯦ ꯎꯕꯗ ꯏꯅꯦ ꯇꯝꯐꯥ ꯁꯣꯏ ꯍꯔꯥꯎꯔꯅꯤ ꯑꯩꯅ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯃꯅꯥ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯁꯦ ꯁꯦꯜ ꯊꯣꯛꯄ ꯑꯗꯣ ꯑꯣꯏꯗ꯭ꯔꯣꯕꯅꯤꯀꯣ ꯒꯖꯔ ꯂꯣꯏꯅ ꯍꯣꯟꯕ ꯂꯣꯏꯔꯦꯀꯣ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯅꯦ ꯇꯝꯐꯥ ꯍꯦꯛ ꯆꯠꯈꯤꯕꯒꯅꯦ ꯑꯩ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯨꯄꯥ 10 ꯒꯖꯔ ꯃꯊꯛꯇ ꯊꯝꯂꯕꯅꯤ ꯅꯪꯅ ꯂꯧꯕ ꯌꯥꯔꯅꯤꯀꯣ ꯑꯦ ꯑꯩꯅ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯄꯣꯠ ꯍꯣꯜꯂꯤꯁꯤꯕꯨ ꯂꯨꯄꯥ 10 ꯈꯛꯇ ꯈꯤꯇꯪꯗꯤ ꯍꯥꯞꯄꯤꯌꯨ ꯏꯅꯦ ꯇꯝꯐꯥ ꯑꯗꯨꯅ ꯌꯥꯝꯃꯟꯗꯤꯌꯦ ꯌꯥꯝꯕ ꯌꯥꯝꯗꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯂꯧꯔꯣꯏꯁꯨ ꯇꯣꯛꯑꯣ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯅꯗ꯭ꯔꯀꯥꯟꯁꯤꯗꯅꯦ ꯑꯐꯥꯎꯕ ꯑꯃꯨꯛ ꯁꯥꯔꯅꯨ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯂꯧꯖꯔꯒꯦ ꯑꯩ ꯊꯕꯛ ꯆꯤꯜꯍꯥꯎ ꯀꯔꯤꯝꯇ ꯊꯤꯖꯔꯣꯏꯒꯦ ꯑꯗꯣ ꯍꯌꯦꯡ ꯊꯕꯛ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤꯅꯦ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯨꯇꯤ ꯑꯣꯏꯔꯁꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯔꯦ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯝ ꯂꯥꯛꯀꯦ ꯐꯖꯔꯦꯅ ꯇꯧꯔꯤꯁꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨ ꯏꯅꯦ ꯇꯝꯐꯥꯒꯤ ꯗꯨꯀꯥꯟꯗꯨꯗ ꯂꯩꯕ꯭ꯔꯥꯕꯨ ꯂꯨꯄꯥ 10 ꯈꯛ ꯄꯤꯔꯛꯑꯦꯕ ꯁꯤꯒꯤ ꯁꯦꯜ ꯈꯨꯐꯪꯁꯤꯗꯤ ꯚꯔꯥꯗꯤ ꯀꯃꯥꯏ ꯍꯨꯟꯗꯣꯔꯤ ꯀꯥꯟꯅꯗꯦꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯗꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯗꯨꯀꯥꯟꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯇꯨꯝꯅꯕ ꯑꯣꯏꯅ ꯇꯧꯔꯒꯦ ꯏꯅꯦ ꯇꯝꯐꯥꯅꯅꯦ ꯉꯟꯇꯥ ꯂꯥꯛꯑꯣ ꯑꯗꯨꯗꯅꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯉꯁꯤꯗꯤ ꯀꯩꯀꯩ ꯊꯕꯛ ꯂꯩꯒꯦ ꯉꯁꯤꯁꯨꯅꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯪꯅꯕ ꯐꯥꯝꯗꯨꯗꯅꯦ ꯇꯔꯕꯨꯖ ꯈꯔ ꯂꯩꯕꯅꯤ ꯑꯗꯨ ꯍꯣꯜꯂꯛꯑꯣ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯑꯩ ꯂꯣꯏ ꯍꯣꯜꯂꯛꯑꯒꯦ ꯉꯁꯤꯅ ꯇꯔꯕꯨꯖꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯔꯕꯨꯖꯗꯣ ꯂꯣꯏꯅ ꯍꯣꯜꯂꯛꯀꯗꯧꯕꯅꯤ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯑꯩ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯗ ꯊꯕꯛꯇꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯕꯅꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯉꯁꯤꯁꯨ ꯂꯣꯏꯅꯃꯛ ꯅꯪꯅꯕ ꯍꯣꯠꯀꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯒꯦꯀꯣ ꯆꯥꯛꯁꯨ ꯆꯥꯔꯛꯂꯒꯅꯤ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯑꯩ ꯗꯨꯀꯥꯟ ꯐꯖꯅ ꯁꯪꯉ ꯂꯩꯔꯝꯃꯒꯦ ꯀꯥꯎꯔꯦꯗꯣ ꯏꯅꯦ ꯇꯝꯐꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯔꯕꯨꯖꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯣꯜꯂꯛꯑꯣ ꯍꯥꯏꯁꯦ ꯊꯕꯛꯁꯤꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯨꯄꯥ 10 ꯈꯛꯇꯅꯦ ꯄꯤꯔꯛꯇꯣꯏꯁꯦ ꯐꯔꯦ ꯐꯔꯦ ꯍꯣꯜꯂꯣꯗꯤ ꯍꯣꯟꯕ ꯇꯥꯕꯅꯦ ꯇꯔꯕꯨꯖ 10 ꯍꯣꯟꯕꯁꯤꯗꯤ ꯂꯨꯝꯁꯜꯂꯛꯏꯍꯦ ꯐꯖꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦꯕ ꯁꯤꯗꯤ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ ꯏꯅꯦ ꯇꯝꯐꯥ ꯆꯥꯛꯆꯥ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯏꯅꯦ ꯇꯝꯐꯥ ꯑꯩꯅ ꯁꯣꯏꯗꯅ ꯇꯔꯕꯨꯖ ꯑꯃ ꯊꯨꯒꯥꯏꯈꯔꯦ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯗꯅ ꯊꯕꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯈꯪꯉꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯁꯦ ꯊꯕꯛ ꯁꯨꯕꯗꯅꯦ ꯊꯔꯦꯛꯅꯔꯗꯤ ꯃꯁꯥꯅ ꯁꯣꯏꯕ ꯇꯥꯕꯅꯦ ꯏꯅꯦ ꯇꯝꯐꯥ ꯇꯁꯦꯡꯅ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯔꯕꯣ ꯌꯥꯔꯦ ꯇꯦꯅꯋꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯕꯤꯔꯅꯨ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤ ꯈꯨꯠꯁꯨꯃꯟꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯀꯔꯤꯒꯤ ꯄꯩꯁꯥ ꯅꯪꯅ ꯊꯨꯒꯥꯏꯈꯤꯕ ꯇꯔꯕꯨꯖꯗꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯁꯨꯃꯟꯗꯣ ꯑꯗꯨꯒ ꯁꯛꯆꯟꯅꯔꯕꯅꯤ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯔꯦ ꯑꯩ ꯗꯨꯀꯥꯟꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯆꯨꯕꯅꯦ ꯁꯦꯜ ꯌꯥꯝ ꯐꯪꯗꯕ ꯊꯕꯛꯇꯨꯗꯁꯨ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯑꯦ ꯑꯩꯒꯤ ꯗꯥꯎꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯂꯩꯇꯕꯖꯥꯠꯂꯥ ꯇꯧ ꯇꯦꯅꯋꯥ ꯀꯔꯤ ꯇꯧꯕꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯅꯣꯡ ꯃꯔꯛꯇ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯔꯗꯤ 'ꯁꯤꯗ ꯊꯣꯛꯂꯛꯑꯣꯅꯦ ꯍꯣꯏ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ
ꯀꯔꯤ ꯇꯧꯕꯩꯅꯣ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯀꯧꯍꯜꯂꯤꯗꯨꯕꯣ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯔꯗꯤ ꯀꯣꯛ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯁꯥꯎ ꯌꯥꯗꯦ ꯅꯣꯡ ꯇꯥꯕꯒꯤ ꯃꯈꯣꯜꯁꯤꯅꯔ ꯈꯪꯗꯦ ꯏꯇꯥꯎꯅ ꯀꯧꯕꯗꯣ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯍꯦꯛ ꯇꯥꯕꯒꯅꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯏꯇꯥꯎꯅ ꯅꯣꯡ ꯃꯔꯛꯇ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎ ꯇꯦꯅꯋꯥ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯑꯦꯗꯚꯥꯟꯁ ꯂꯧꯁꯜꯂꯨꯔꯦ ꯏꯇꯥꯎꯅꯅꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯚꯔꯥꯁꯦ ꯊꯥꯗꯣꯛꯑ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯃꯥ ꯉꯁꯤꯗꯒꯤ ꯃꯀꯣꯜꯁꯤꯗ ꯂꯩꯔꯗꯧꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯗꯥꯏ ꯆꯠꯂꯣ ꯍꯥꯏꯅꯣ ꯍꯣꯏ ꯑꯩ ꯊꯥ ꯑꯍꯨꯝꯒꯤ ꯚꯔꯥꯕꯨꯗꯤ ꯇꯣꯜꯂꯤꯀꯣ ꯑꯗꯣ ꯏꯇꯥꯎꯅ ꯑꯩꯕꯨ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯄꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯏꯇꯥꯎ ꯇꯦꯅꯋꯥ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯣ ꯑꯗꯨ ꯑꯩꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯏꯇꯥꯎꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯊꯥ ꯑꯍꯨꯝꯒꯤ ꯚꯔꯥ ꯇꯣꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯆꯤꯟꯗꯅ ꯃꯉꯣꯟꯗ ꯂꯧꯁꯜꯂꯨꯔꯦ ꯏꯇꯥꯎꯁꯨꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯣ ꯅꯣꯡꯁꯤꯗ ꯂꯣꯏ ꯆꯣꯠꯂꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯀꯥꯁꯤꯗ ꯑꯃꯨꯛꯇꯪ ꯆꯪꯍꯟꯒꯦ ꯑꯣ ꯏꯇꯥꯎ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩ ꯚꯔꯥꯁꯦ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯂꯝꯕꯤ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯁꯦꯜ ꯇꯥꯜꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯚꯔꯥꯗꯣ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦ ꯇꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯎꯃꯪꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯇꯦꯅꯋꯥ ꯅꯪꯗꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ ꯑꯩ ꯐꯥꯎꯕ ꯏꯀꯣꯟ ꯍꯟꯕ ꯊꯦꯡꯉꯦꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯔꯛꯏꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯎꯃꯪꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯑꯩꯁꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯂꯩꯔꯝꯕ ꯚꯔꯥꯗꯣ ꯑꯗꯨꯏ ꯃꯄꯨꯗꯨꯅ ꯍꯧꯖꯤꯛꯇ ꯇꯥꯟꯊꯣꯔꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯠꯐꯝ ꯈꯪꯗꯗꯅ ꯎꯃꯪꯁꯤꯗ ꯂꯩꯔꯝꯃꯤꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯗꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯩꯗꯧꯕꯩ ꯇꯥꯟꯊꯣꯔꯛꯏꯕ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯍꯥꯜꯂꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯁꯣꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯝ ꯇꯥꯟꯊꯣꯔꯛꯑꯦ ꯏꯇꯥꯎ ꯑꯩꯅꯁꯨꯅꯦ ꯚꯔꯥ ꯄꯤꯗꯕ ꯊꯥ ꯑꯍꯨꯝ ꯁꯨꯖꯜꯂꯦ ꯑꯩꯁꯨ ꯂꯥꯟꯕꯨꯗꯤ ꯂꯥꯜꯂꯤꯗ ꯏꯇꯥꯎ ꯐꯔꯦꯁꯤ ꯏꯇꯥꯎ ꯇꯦꯅꯋꯥ ꯉꯁꯤ ꯑꯍꯤꯡꯒꯤꯗꯤꯅꯦ ꯑꯩ ꯃꯀꯣꯜꯗ ꯂꯩꯔꯨꯔꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯔꯁꯦ ꯌꯥꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯁ ꯀ꯭ꯋꯥꯛ ꯃꯥꯏꯃꯣꯒꯤ ꯃꯀꯣꯟꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯤꯍꯦ ꯌꯥꯝꯅꯁꯨ ꯂꯨꯝꯃꯦ ꯑꯩꯅ ꯂꯩꯔꯝꯕꯗꯨꯗꯤ ꯂꯣꯏꯔꯦ ꯅꯣꯡꯃ ꯌꯨꯕ꯭ꯔꯣ ꯁꯨꯝꯕꯨ ꯆꯥꯁꯤꯜꯂꯛꯄ꯭ꯔꯣ ꯑꯃꯨꯛꯇꯣꯏꯕꯅꯦ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯏꯇꯥꯎ ꯇꯦꯅꯋꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯃꯀꯣꯜꯁꯤꯗ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯨꯅꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯑꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯁꯤꯜꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯇꯦꯅꯋꯥ ꯌꯦꯡꯉꯨꯇꯨ ꯃꯁꯤꯒꯤ ꯃꯀꯣꯜꯁꯦ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯀꯣꯟꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯇꯦꯅꯋꯥꯅꯅꯦ ꯃꯁꯤꯒꯤ ꯃꯀꯣꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯀꯣꯟ ꯑꯣꯏꯗꯣꯏꯅꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯣꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯇꯥꯎ ꯇꯦꯅꯋꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯦ ꯅꯪ ꯇꯜꯂꯅꯨꯀꯣ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯣꯀꯣ ꯍꯣꯏ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯜꯂꯔꯣꯏ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯦ